कुकी खुलाई पाइबसिंगना मैतै खुलदा कयादा ड्रोन पाइसिलक्पा लेप्ट्रे ngarang numitangsu kadangban amasung kautrukta drone paisilakpadagi security force na blank fire tawduna takthokre press na fangba paw amagi matung inna ngarang numitang pung 9:95 rom taba aduwaita kadangban singda maning chingrom dagi khanghaudana achauba drone ama kadangban da leiba taret suba MR gi aroiba sentry post mathakta koipai paiduna leiba thengnaki drone adu kanana thagalakpono khangdabadagi Assam Rifles na thagalakpra haina hangnaki adumoinamak Assam Rifles ki maikaidagi drone thagatkiba leite hairakhi drone paisilakpa aduna security personnel singna leiriba position da akaiba pirakpa yaba maramna taret suba Manipur Rifles ki personnel singna nongmai round ani ahum nongthakta kapkhatki nongmai kapagi makhol adu tabadagi drone adu mamai leiduna kadangban chingthak fauduna kautruk romda mok paishinki hairi tongda kautrukta leiba MR IRB singnasu drone paisilakpada ubadagi drone adu tamna nongmai round khara kapadagi drone adu harau thelomda paishinki haina pawasina makha tari